Suba Mikap Thokpo Numit Thauram Emsuna Sinduna Pangthokre. Amadi June Anida Pangthokadoriba IMC Mikhal Gidama political party sina sem sakre. Kurumjari Istv Manipuri Pauming Tabiru Singutaram Noxari, Hausi Pau Sandol Bizari. All Manipur Student Union Amsona Sindana, Kuntataro Suba Realization Day Mikap Toponumit Pangtokre. Bisum Jinga Mazada Leba Mahari singing Sinkubamda, Laishu Katuna, Kaikumnabu Utkre. Sol Summa Samapad Marfuda, Mahari Singna, Yellow Mi Kananaba, Mapal de Gitsansilapa, Mitop Sing, Kangdok Nabi Sanchinkibi Hoda, Mahari Konsam Lukoi Amadi, Huidrom Logan Lake the Bogalunena, Mahari Kea Sopan Nanki. Thogdok adu ning singduna emsuna sahi khudingi numit asibu mikap thokpa numit haina pangthoktuna lakpani emsugi president sanasam subhas chandrana ngasi lamdam asida leppa leitana sangsilagliba mitop singna yelhomi singdagi masing henkiduna mutkiba yabagi akiba si laikhidraba luchingma mahiroi singna mangjong nungna khangbudagi khongjang changsingki ngasi manipur government pass tawkiba yelhomi sing kananaba bill hauzik phawba chatna hanre adubu mitop changsilakpadi leppa leite Emsuna Laikitraba, Luchingba Singi, Lambida Sang Sinduna, Yelhomi Amasung Iramdam, Kananabi Kongtang, Leptana Sang Singhi Haiki. Bisum Singa Masadagi Hekalekat, Tamlabamatung, Mahiri Singi Kongsat Ama, Manipur College Papa Satuna, Mapamaduda, Numit Asigi, Thoram Pangtokli. June Anida Pangthong Naba Cabinet na Wareb Laukraba Imphal Municipal Corporation gi Mikhala Sigidamak political party singna akan mamawongda sem sanaba hokre. Ruling Congress amasung BJP na handaki Mikhal asida akan ba lamba tong nagadori. Mikhal asigi aroiba electoral roll me Anida phonglagani. Me tarani thoida notification thoklaga me taratareta mirep che pisin bagi aroiba matam oigadori. Scrutiny na me tarani panda pangthogadori. Mikhal asi ayupung nipandagi pung mari fawa bothadanagani. Panbayai Manipur Municipality Act Sol Singma Samapan Marfudra Marigi Makada IMC ki election ihan hanmo oina Sol Singma Samapan Marfudra Mangadagi Pangthokwa hoki. Handak Pangthok kadoriba asina mangaraksuba Mikhalni Ward Kudingmaki Ward Development Committee ki member ani su Mikhal asida khangadabani. Fire Service Week Thoram gi sarok amo oina Thawal Fire Service Station gi OC Rana gi lising makada ngasi Thawal How Kadalaiba Little Flower School da Maho Langpok Tholakpa matamda amadi atay mahosagi pamdabu thodok tholakpa matamda karamna mathau pangthokadagi habagi matangda mob drill ama pangthokre OC Rana na Mahiri Singa interaction tongnaduna Maho Langpoktagi saksen gadaba sing hanganki Manipur Commission for Protection of Child Rights ki kangbu amana Tamenglong da leiriba Children Home singi phibam yengsinkre Chairperson S. Sarat Kumar Saramana Lucingwa team aduda Commission ki members sing amasung Child Welfare Committee Tamenglong gi mihu singsu loinaki Indigenous Women and Children Foundation salariba home gi phibam yengsin bagalunena staff singa wari sake Waiduna Sijinaba yum amada nupamasa amasung nupi singi tongan ba home salairambada officer sing angakwa poki Chairperson Sarat Kumar Saramana yum wairaga home salariba asida Commissioner home amasana nabagi government gi Fan Lagadra Havadu Young Silagani. Angang Singi Mahima Sing Amadia take Kudong Jabba Sings of Hangana Bahonagani Haiki. Dim Asina, all Tamil government, junior high school Gifimsu Young Sinduna, midday meal Amadi, right to education egg Jana Hambra Havadu Young Sinki. Wow, Masi Tamil Guy Queen Yam Pajadana, Supajana Nintiana, maintain Dodana, Angang Singu, Pajana Yopi Takidana, Tamamba, Kogi, objective of child protection Sita, Pajana Tawira Mase Yamanui. Adu koi government the sure koi masi fajana work to we haidana koi comment tawni adu lorena awara pa kari home ma separate home ma tuji rental isi no home sawa yabagi provision leibra government side gi haibidu sure koi thidoga yarga di koi separate home ma yamna environment phaba jaga ma da sadana All Manipur Disabled and Handicapped Persons Development Agency Sinduna Ministry of Social Justice Empowerment ki makada
chahi ki sathaba li amasung wa amadi embroidery gi oiba training April gi tang kunmari dagi hawragani training as yawning ba disable oiba singna April kunmari faw gi manungda disable certificate amadi photo ani kulunena jinga makha ketile kai nambule kai dalaiba agency asigi office ta pisan view hairi hoji paw gi marakta na tema brematang lozari adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharak patarabasu karishu waningai leitre lifsaf syrup sijinabiu adungi awaba punama koknabigi pambaini diabetic na naraba anabasing nasu sizinaba yaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule naraga laing babudi narjingai da saksal hobana hena fai Delightful cupcakes with creamy vanilla filling. From Winkies, the cake specialist. A magic mix of chocolate and vanilla marble cakes from Winkies, the cake specialist. Imphal East West amasung Bishnupur District ki oina Manipur government ki regular employees singda service loan lawbi khudong chaba pizari athuba matamda amadi araiba mong da lawbi bayagani enna akupa marol gi dama contact tobu Imphal Finance Cooperative Thrift and Credit Society Limited Head Office Loklaubung Branch Offices Pauna International Market and Bishnupur Bazaar Bishnupur break ki mutung da taram na moksari makhata ba pawda BJP Wangkhem Mandal na sinduna Wangkhem da laiba BJP gi active member Laisang Kadamji ki yumda nupi singi oiba nongmagi political conference ama pangthokre conference aduda Wangkhem Mera Paibi ki president Puyam Malika Saruyaki Kadamjina center da BJP gi laingak laktuna India da ohong malali ba sina lamdam masna so ohong bama puraknabagi BJP ga nangna satpani miam gi hul khangna thabak tawning madegi chongthorakpani haike ngasi upung tare bakhairom taba matamda Imphal East ke Wangkhai Thangapat mapan dalaiba Ais Kalachan sahi yangkhai taret apokpa Peter Chan kawwa amagi thongal gi geta hand grenade amale namba thengnare bomb disposal squad amasung Imphal East police ki kangbu ama mafam aduda sangsinduna asoi angam yaudana grenade adu lokthokre hairi Kalachan Nagamapal da grocery dukan tawwa miyoini kanana kari maram gidama bomb adu thamnamibunu haiba khangmangamdri Tamenglong district da lakadoriba general election gi mari lenana political party singe thabak thorom kankatnare ADC Tamenglong gi vice chairman oriba PR Guishina gi ward number 4 dalaiba yumda mahaki workers singi mifam mangarang pangthokre mifam aduda BJP gi lusingba sing hana minister oiramba Samuel Zendai state unit BJP gi executive member PS Fungang Tamenglong mandal gi president S Koireng Kristan Morcha amadi VJYM gi musing su saroyaki Tamenglong Mandal gi President Pungana District asigi segment khudingmakta political awareness mathang pangthoknaba thorang tawre dialogue segment gi oina April kulumde da pangthokani lakadurbe mikalda BJP gi mirep singda mapung phana sagotkani haidasu wangang ki basingna phongdoknaki lamdam asigi laikai khulkya da leptana pangthokliba umanglai haraubagi laithok thoramasi kanglon chumna pangthoknaba miam punna honaminrakpagi mahai oina ngasidi masagi asing maliklamda umanglai harawnaba horakle haina ukalgi serol amana phongdokli laibung ayamana tawroidaba kya tawshinba laigi liklam thugairaga mi harawba lai harawbagi mingda isai sumang kumai thabal chongmani singba tongningbba tongnaram basing tongnarakuna iseng sengna lai harawnarakli
ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤꯗ ꯂꯥꯏꯕꯨꯡ ꯑꯃ ꯑꯅꯤꯗ ꯂꯥꯏ ꯍꯔꯥꯎꯕ ꯃꯨꯠꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯧꯅ ꯇꯧꯔꯣꯏꯗꯕ ꯀꯌꯥ ꯇꯧꯁꯤꯜꯂꯤꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯍꯧꯖꯤꯛ ꯍꯔꯥꯎꯔꯤꯕ ꯅꯨꯡꯊꯣꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯁꯦꯔꯧꯒꯤ ꯍꯔꯥꯎꯕꯗ ꯑꯣꯔꯒꯥꯟꯅꯆꯤꯡꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯇꯧꯅꯗꯕ ꯂꯦꯞꯅꯈꯤꯕ ꯋꯥꯐꯝꯕꯨ ꯐꯣꯡꯅ ꯊꯨꯒꯥꯏꯔꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯊꯧꯑꯣꯡ ꯑꯁꯤ ꯎꯀꯜꯅ ꯂꯨꯝꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯁꯦꯔꯧꯒꯤ ꯍꯧꯖꯤꯛ ꯊꯧ ꯄꯨꯔꯤꯕ ꯊꯧꯒꯜꯂꯨꯞ ꯑꯁꯤ ꯈꯠꯇꯣꯛꯅꯕ ꯈꯟꯅꯔꯒꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯃꯇꯪ ꯂꯧꯖꯔꯤ Wanted some electronics mechanics for repairing Istv set-top boxes at different places. Bisnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary Istv Network. Unique Education Admission Open 3 months SA1 Foundation course for CBSE Class 9 and 10 5 months Foundation course for CBSE Class 11 and 12 Science Vacation course for Navodaya, Sainik and Outsiders CBSE school students 3 months Advanced course for CBSE Class 11 Science Girls Hostel at the same block Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiyu Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ngasimag unabiyu Dr. Madhubala Laser Beauty Clinic MZ Avenue Imphal Delta Tutorials for CBSE, Kwakatel Airport Road opposite Oil Pump. Admission open foundation course class 9, 10 and 12 science starting from 1st April. Vacation course for Navodaya and others for class 11 science from 4th April to 16. Time 10 am to 7 pm. For details, please visit Delta Tutorials, Kwakatel Airport Road opposite Oil Pump. Lengshin Birao, Sarma Opticals BT Road Imphal na special offer pijabaga loinana hodok chare lens khaktumak laigadaba scheme masi pambiba singna isagi mit kachana ba fiber lens ama leibigadabani aduga adomgi apamba frame ama free de pijagani khudong chabasi logbiu ngasimak lengsin birau Sarma Opticals opposite Johnson School BT Road Imphal ब्रेक की मुतुंगदा तरामना मु अक्सरे मखाताबा पाउदा स्वच्छ भारत मिशन की मनुंग चना मोइरांग म्युनिसिपल काउंसिल सिंधुना माइरोय सिंगी एसए मदि लायक सांगदमनबा अमा पांगथोखरे कंपटीशन असिदा काउंसिल सिगी मनुंग लैबा स्कूल तरुक अमदि कॉलेज अनिना सरुक याखि सांगदमनबदा मकोक मथंग ताराबा सिंदा मना मथुंग सिंग यंथोखि जुमदो Suspension of operation की मखादा नापेड स्कूल द लेरंब कांगबुना लमलाई मैकै की सिंगजिंगदा लाइसेंस नोंमै पाइदुना कोइचा चटपदगी लमलाई मियामबु तंगदुलै ताहनरे हाइना माओइस्ट कम्युनिस्ट पार्टी मणिपुर की पब्लिसिटी एंड प्रोपेगेंडा सेक्रेटरी नोंगलेन मैतेगी सेरोलमना हाइरी मियामना मखोइबु तांथोखरबा मतुंगदा नापेड लमलाई कांगु चिंगिन दाइनबा सिंगसिंगदा लोटुन लेरमी हौजिगना लैमखोंग मपाल अमदि लाइकोट अनि की मरकता सारिबा सिजनद्रबा सेरिकल्चर प्रोजेक्ट के युमसिंगदा लोटुन लेरी खुदपु असिना लमलाई मैकैगी नहा कयाबु सुगी मखात लेबनी हाइदुना ममिंग मथा पानसंदुना लेंगाक्तगी अचौबा सनफम अमसु लौथोकले हाइबसि मियामना खंगनरबा वाफमनि लेकाइगी अहल लमनसिंगना करिसु खंगजद्रिबा अंगांसिंग अदुबु असुम लंबिदा पुरकनबा होनबियु हाइरि सिंगा डेवलपमेंट एसोसिएशन याइपोंगना सिंदुना एसोसिएशन असिगी ग्राउंड सथरिबा सेकेंड स्टेट लेवल 9A साइड फुटबॉल टूर्नामेंट कदामजित ट्रॉफी की ngarang sanakibा मैचता BYSY अमसुंग ASSA संगायुमफम गोल अममम जनदुना ड्रॉ चटखरे अटुप मैच अमदा फौडियन फुटबॉल क्लबना लिफा हुइड्रोम लेकाइबु गोल मरी शिन्योदा माइथिबा पीखरे मरिबा पाव अमहना कुंट्रा तरुक सुवन मिकअप थोको निमित थौरम एमसुन सिंदुना पांगथोखरे अमदी जुन अनिदा पांगथोकदोरिबा IMC मिखल गिदमा पॉलिटिकल पार्टी सिंगना सेम साकरे हौजिगति ISV ने पिजबा मणिपुरी पाव मतंग सलोजरे नियंता मिरबिसिंग ममुकना खुरमजरी